खुरुमजरी मियेंग ताबिब सिंह तराम न ओक्सरी हौजिक अहानबदा मरुइबा पाउ पिजरी मणिपुर स्टेट रूट फंखिबगी थरम लेंगाक न सिंदुना अहानबा मणिपुर राइफल्स की परेड ग्राउंड न पांगथोखरे अमसुंग मणिपुर मांगलुमना संगसिनबा ngamba स्टेट ओइरे इंडिया पुंबगी मकोक थोंगबा स्टेट ओइनना बा होनबदा मियामना मचेंग पांगबियु हाना चीफ मिनिस्टर ना अपील तौखरे हौजिक पाउ संदोंना पिजरी लिसिंग समापन हुमद्रागनि थोइदा मणिपुर इंडिया के मपुंग फाबा स्टेट अमा ओइखिबगी निंगसिंगदुना पांगथोकपा स्टेट डे के थरम लेंगाकना सिंदुना अहानबा मणिपुर राइफल्स के परेड ग्राउंड पांगथोखरे थरम अदुदा चीफ मिनिस्टर रोंगथोंबम बीरेन डेप्यूटी चीफ मिनिस्टर वाई जॉय कुमार मिनिस्टर एमएलए सिविल अमदी पुलिस के मकोक थोंबो ऑफिसर सिंजु सरुक याखे तुंगदा बीएसएफ सीआरपीएफ आईआरबी सिविल पुलिस मणिपुर फायर सर्विस कमांडो होम गार्ड अमदी जेल अथॉरिटी की कंटिजेंट कुनगोमदना सरुक यादना मास पार्ट की सलामी चीफ मिनिस्टर ओके 1985 as the Jimadar and is now holding the charge of Police Medical Victorious Service, DGP Manipur's Commander Contingent, Civil Police Male in Contingent. BSF contingent is just immediately East SI Shoe Crescent Magajula Najansi Biravasi Commando Police female informers Manipur Home Guard Maid, Senior Platoon Commander, Operational Commander, Visual Senior Commander. Fire service is now here. Manipur Police. थौरम अदुदा मथौ निंथिना पांगथोकपा ऑफिसर सिंगदा पुनिंग थोगतुना लेंगान फी अमदी सर्टिफिकेट ऑफ ऑनर पीके सही कयागी ममांगदगी मणिपुर के लेंगा के ऑफिशियल सिंग मियामना उननबा होनबदा अवाब मायोकनखिबा अदु मणिपुर के मनुंग हंजिन मफम कयादा चटुना गो टू विलेज मिशन माइपान पांगथोकखिबगी दमकता इकाई खुनबा असि उत्पनि हाइरे ngasi सर्टिफिकेट ऑफ ऑनर पीके सिंग अदुगे मनुंग द एडिशनल चीफ सेक्रेटरी कमिश्नर सेक्रेटरी डीसी एसडीओ एसडीसी सिंग खुगादाम अमदी दोलाई थाबी मल्टीपर्पस प्रोजेक्ट कथोपग लोइनना थबक तौकिबा इंजीनियर अमदी अनिसुब एमआर के बटालियन दगी नौमै यांखै तरुक मांखिबदा मतम चाना लेंगाकता पाउ पिदुना थबक लखोतकिबा कमांडेंट पी मंजित याउखि मणिपुर मांगलुमदा संगसिनबा ngamba स्टेट ओइरे इंडिया पुंबगी मकोक थोंगबा स्टेट ओइनना बखोनबदा मियामना मचेंग पांगबियु हाना चीफ मिनिस्टर एन बीरेन ngasi अहानबा मणिपुर राइफल्स ग्राउंड द पांगथोकपा स्टेट डे थरमदा अपील तौखरे चीफ मिनिस्टर मखाटाना स्टेट फंगलबा मणिपुरना स्टेट फंगलबा मतुंगदा कंटिजेंट क्याना सरुक यादुना मासपा चटपा अमदि मथौ निथिना पांगथोकपा ऑफिशियल सिंगदा सर्टिफिकेट पिदुना थरम पांगथोकपा हंदकी असना अहानबने लेंगा के याफनबगी दमकता लैदिबा ऑफिशियल सिंगना मियाम के थबक पाइखटपा मतमदा इसा इसागी इथौनि खंदुना निंगथिना पांगथोकपियो
mamangda miyamna government ki office chatuna official sing unana bo khona bada thengnaba ngamdabadagi awaba kaya mayok naramba adu kokhanaba go tribulance paikhat pani scheme asi samada sama thabak oina onthopa ngamdrabasu khungang lising ani satre rom lebigi manungda tara kun khak natana ataidi yahonba ngamle manipurda hojik thogalon khangdaba nahagi masing yam khalakri masi koknana ba semdoksi harabadi grassroots level digi semdok jana oiba ngamloi masigi damak education da ahen mamiyang thamduna thabak paikhat pa haure government asina haidokiba thabak sing thabak oina onthona ba honari go to village da लाखिबा मियाम के वाकत अमदे फंगमन थोकप सिंग नौना मॉनिटर तौदुना यौहन्ना बा पाक्टाक पिखरे मथौ निंगथिना पांगथोप ऑफिशियल सिंग लेबा मियाम खंगना इकाई खुमनगनी आरानम तौब सिंगना मियाम खंगना चेराक पिगनी इंडिया के मकोक थोंब स्टेट अमा ओइनना बुखोना बदा लेंगा खक्तना नमलोय माइkai खुदिमक्तिगे तेंबांग बिबिबा संगी मियामनसु लेंगाना पाइखलिबा थबक थरम सिंगदा मपुंग फाना मतेंग पांगबियो हाइके मैं आपको बस ये एक लिमिट आओ शुरू को नो होगा कि ना की बात को कर बनी ना आप पीसफुल हो रहे बनी मतलब ये कोई कुल ना इसलिए माना से भारत जैसे स्टेट लगी वाली भी मैं हैंड रख लेता हूं मैंने वो अच्छी मैं हम लगी कि सपोर्ट बोर्ड के लिए जिला उनका स्वामी से ये मकाई से ये वाला खाता आपस में officials in the police or any government nationally puna bangla मेरा ये friends in the सरकार से भी सहयोग support और वहाँ का भी वो बनाए जाएगा सुबह से के निश्चित मैं अपने को मैं अपने को निजे लेने ना निजे शांति में स्वागत रहने से हायर गई मैं अपने के लिए Manipur Stalud Hangbagi Tharam Manipur Pradesh Congress Committee na Susindana BT Road Laiba Congress Baban na Pangthokre Tharam Aduda CLP leader Okram Ibobi Hanagi Deputy Chief Minister MLA Gaikangam MLA T Ranjit Amadi Party ge maru abamiyo kyana saruk yakhe Stadwood Square Development Committee na Susindana Mapal Kangjebung Maning da Laiba Manipur Stadwood Square da Pangthokhe Tharam Aduda CPI Manipur State Case Secretary L Sotin Kumar Hana Minister Oramba Lasam Jatra Hanagi Minister A Biren CPIM ge Secretary Khetri Mayum Santa Amadi Stadwood Square Committee gi convener AC Zentana Tharam Mapusing Oike Tharam Aduga Mari Rena CPI Manipur State Case Secretary L Sotin Kumar na Fongdo Kibada Manipur si Stadwood Phangbagi Wahanto Nintina Fangdri Center gi Mapal Tangduna Center na Pizaraga Chaba Pijadraga na Tokpagi Pimamda Lady Maram Masana State asi Center gi Mipal Tangdana Hingmangamba Mapung Phabu Autonomy ama Oinaba Miyam Punna Honaba Changi Stadwood Phangbabo Ningsingba Oina International Polo na Singba Silli Stadwood Square Asibusu Ningsing Bidaba Haibusi Laibak Chibini Haike Laibak Ekoi Punsi Ekoi Sana Laibak Manipur Kanjana Bugidamaka Full Autonomy Power Laibak Adumba Mapung Phaba Adumba State Ama Demand Tobugi Tangai Padabado Nasi Ekoi Uzik Ekoi Mang Tara Natragadi Parot Lingana Pija Chaba Pija Topa Spoon Pitting Tora Lema Punsi Ekoi Pamde Center Pura Purisut Sinba Adumba Sasongi Dayak on a say Ekoi State Ase Masidadi Yam Chanadaba Adumba Satamama Ekoi Mayopnare Maramaduna Nasidi Ekoi Statehood Pambagi Statehood Day Numit Ase Masida Ekoi Asato Batai Madudi Makatana Hena Mapung Pava Adum Autonomy Amakita Ekoi Unnakin the Bugitangai Patabu Lere Republic Day section Thorang Lokot Po in Imphal East District Police Commando Amadi Nupi Police Kalwenina Khongmon Manzilgi area da Thibu Humigi Tabak Chakre Tungda Miyu Taret Makatana Wahang Pahona Bagi Damakta Irilbung Police Station da Sinakre Amaramda Imphal West District Commando Kambu Amana Additional SP TS Krishna Tombigi Miyang Makada Wahang Lakai Amadi Zeri Parking gi Akwebada Parks and Thibu Humigi Tabak Chakre Operation Aduda Punna Miyo Chatruk Humpugo Humdoi Amamam to Wena verification Sataraba Matunda Masagi Saba Saktak se Yauda Bamiyet Kungamatoi Makata na verification Satanaba City Police Station da Kusin Nakre Hairi
Amaramda Republic Degamari Lenana Indo Myanmar border da Saksin Tharang Lokot Kray Mori Deleba Nifum Suba Assam Rifles Nangasi Indo Myanmar Friendship Gate number 1 Amadi 2 gi Gate ani asida saktak se yaudaba miyo sing Chathan Kidre Amadi Atai Atopa Mafamda border Lando Chatpa Sing Tingkray border pillar number Humdra Tarutagina Humdra Mapan Amadi Atai border Gimafum Kaya Dangak Senbagi Tabak Hanadigi Hena Kankat Kray Wangkem Kendri Manung San Labor Tawal Turel na Fauduna Satliba Tawal Hauka Mamangi Hauka Mamang Asemga Yumnam got Tainaba meter Samu Humfurum Sang Lamtakraba Turel Turban Singer Sidagi Semdin Mahokre Kendri MLA Makers Sandrana Water Resources Department Tawal Division Gi Official Sing Amade Contractor got Puna Satuna Yangsin Kray MLA Makers Sandrana Laikai Miam Department Kimiyo Sing Amade Local Contractor Gatana Rabamatunda Turen Turban Sembagi Tabak Asisatabani Langang Nasu Program da Mafamasi Sembagi Shenpam Happy Naba Appeal Tauki Sarkar Nasu Department Concern Nasu Masigi Ladiba in view of this reality Masigi Asingba Masigi Solakado Mayamse Kalakanda Sarkar Nasi program Happy Naba Agi Saitagi Appeal Togeri Citizenship Amendment Bill ki matang akhanaba Assembly session ama kauduna khanagada bani hana UPF ke President W second fangdokre wafam singosi Citizenship Amendment Bill ki matang janinda bagi wakat mipam ama ka sampal lemazam lekai community hall da pangchok pada fangdokibani UPF ka seminary batongan tongan ba lup kilo singbo sing yawna sathekiba janinda bagi wakat mipam ajuda Lok Sabha na pass tokiba Citizenship Amendment Bill sing taraga taruk handokadabani no Citizenship Amendment Bill in Northeast India haibana singba play card sing sejanaki wakat mipam aduga Mari Lenana UPF ke President W second Makata na Haikibda Bill Asigi Matang da Manipur Lengak na Fongdo Lebu Wafam as a UPF Amadi Masika Zatminari Balup na Yabang Amloy Lok Sabha da pass Tokiba Bill as a Rajya Sabha da pass Togdana ba Awang Nongpok Bharat Ladiba State Minister Singh Natak Singh Gadabani Lamda Masigi Maru Oina Awang Nongpok Bharat Ladiba Yelhomi Miyam Singak Senaba Honoringai Sedakta Bharat Paliba BJP na Lusing Balengak Asina Makoigi Rasndi Kudong Saba Lona ba Honaba Thong Asi Yabang Amloy Atuba Matam the Assembly Session Ama Kauduna Bill Asigi Matang da Kanagadabani High Key Northeast ki amadi Manipur ki hoiba karigumba agenda hariba article asida provision ama haba taragadi madu aikoina asiguma bill se pass tobagi ayaba maka Manipur government na phongtoliba se mase United People Front UP Manipur amadi maga chamin najariba lupsinga china aikoi masi yabang amoy yamna thuba akoigi assembly mi pamama kaurakanda masida BJP Congress amadi tongan ba political party ki magi vote ki hoiba khudong chaba du tongan na thamakanda aikoigi indigenous people singa se ngasi mapandegi haijel Kadoriba Indian citizen na si pira kanda aikoigi tungi lakador aikoigi generation da jobli aikoigi sasan aikoigi economy da achauba khudong cha da ama thengnar kadaba sidagi aikoi asigumlaba KP 2019 ki bill ase aikoi United People Front UPF amadi maga chamin najariba aikoi lupsinga china aikoi masi withdraw tawgadabani Amaramda Bill Asibu Yaning the Ba Fondokuna Iboton Sana Girls Higher Secondary School Student Union na Laktiba Republic Day Tharam Saruk Yararoi Haina Union General Secretary Delhi na Lasham na Fondokle Citizenship Amendment Bill Lok Sabha da pass tawgraba matungda hantak Rajya Sabha da pass tawni haribasi akoi ge maikai dagi withdraw tawdru pawba akoi lakadawriba 26 January Republic Day asi akoi Iboton Sana Student Union gi maikai dagi akoi saruk yajaroi Kongpal Kongkham Lekai the Leba Sacred Heart Higher Secondary School da Numai Kapsil Lamba Thawombo Yaning the Bob Fondok Tuna Kurai Singang Bam Lekai Kongpal Kongkham Lekai Yangoi Ning Tho Maira Paibi Kongpal Kongkham Awang Lekai Maira Paibi Amade Lekai Club Kemios Nangasi Porongpa TV Tower Ge Mayok Nabada Laiba Unity Club Ke Sanglen da Wakan Infam Chakre Kongpal Kongkham Awang Lekai Maira Paibi ke Secretary T.S. Ranitana Nungai Taba Kaya Lerebasu Waris Hanaduna Yasinaba Purak Naba Honabiu Makatana Asiguma Tawdok Asisathabiganu High King Ngaina da kaya lairagasu mahai tampham sang haibasidi ishorgi mandir gumbani aduga laikai da laibasu school ni na sigumba aki akhang pidana chhatra sing amadi kairo laikai da tawba si akhoi amuhanna pamjadabagi damakta amuhanna tawbiganu haina akhoi ngasigi nongmai kapsalami ba icha sing haitare sigumba da akhoi haijani maramdi amuhanna sigumba thabaksi tawragadi laikai da lairiba mioi sing amadi chhatra chhatri sing asuki matik
mi painare masi anirak sure tawra isi masi yam thina akhoi gi laikai da madi satra singda aki akhang leibadagi angang mayam sadum hannagi ba yaure adu na matung da mo hanna tawbirakano haina ngasi gi sigumba numai kapsalammi ba icha singsida akhoi laikai sigi amadi maira bai bisingna haijari Manipur की लुरब लाइफ फाइनेंसिंग की मनुंगदा अमा ओदिबा वारोय सिंगदा सही खुदिंग की पांगथोक्तुना लाकपा हंदक सही गिसु ओइना लेमरामदा लेबा वारोय दिंगथौ की खुवमदा इरा थौंगी थरम ngase UFO Sajal Academy सिनना पांगथोखरे थरम असिदा लमदम असि के तोंगान तोंगान बा मफमदगी लाकपा मियोइ सा कयाना अमदि UFO की मेंबर कयाना सरुक याखी थरमुंगा मरी लेनेना लाकलेबा मियोइ सा सिंगा पुन्ना साकलेन अमसु सामिनखी Manipur da handak nauna tongan tongan masing gi district singda service toba haukiba helicopter service asigi helipad sing Minister of Civil Aviation gi kambu amana Manipur da lagtuna helipad sing asi yangsin gi thabak sathagadori ISTV news ta phangma pauda civil aviation gi kambu na helipad sing yangsin ba asina maram oduna ngasi dagi nimit homni rom helicopter service leplagani hari ningsing bayai Imphal More Imphal Jiribam amadi Imphal Temelong helicopter service laikrabani amaramda lakaduri ba civil aviation gi kambu asina lengak asina nauna paket kaduri ba air ambulance service togodori ba asige nauna tongan tongan ma singi district singda singmai kadori ba heli pes singi mafamsu yangsin gadori hauji paugi maktan atem break ma lominasi. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Northeast Ahanbo in the National Housing Bank wholly owned by RBI ki license pangkraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in sakhangraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pibada mangzil thariba Panchobi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang dukjare miyamna financial facilities sing lobi na baning sing jare Panchobi Housing Finance Company Limited and its subsidiary group of companies. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Angang singbu smart oina mari makong chumna parents singa anak pa mariga loina na bukachari ba live school gari ki pre nursery digin class 10 fawba ki anowa admission hojare school asina angang singbu oja singna kupna electronics ki mateng loduna takpi tambi betana tana angang singi mayum mem da chatuna matam ki e pau phawna duna angang singbu afaba maru changba mi amamam ohen da ba yadi haiduna khona jari ba live school ni admission to biduna yengbiu nupa amasung nupi ki boarding ki khudung chaba pijari akak naba sit khara khaktani. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitri. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Hangbiragani Ima Dairy da milking machines khutna sangom sumbagi awaba leiraroidaba yamna luna nana amadi hygienic oiba mawongda sangom sumba yaragadaba milking machines ungkhayamde dum sanmari manga sidum sumbang ngami kawaga sangom hidokani hayo wafam leitra sida sangom sumbajina iji tre haise ko adum oidre hari jangna dum japjana dum kai 2019 na lakpada supnagi lising aniga taramapan piraga adumgi apamba hero Metro H natraga hero duet ama pung anigi manungda lawiba yagani. Pleasure Metro H amadi duet ta lupa lising ahum cash discount su pizari. Hurry, offer valid till 31st January 2019. For more details, please visit authorized dealer Eastern Hero Chingmirong and Eastern Hero Sangai Pro opposite ISKCON Temple. Break tungja makataba pau pizari. Bisnupur district ki manung sanba kainau thongkhong da leiba sorai sam deven kaba moirang college ta oza iba miyoi amagi yumda leiramba maku masa manga Bisnupur forest division na lokhat kare division asig range forest officer insas and rias na phongdoropada maku masa manga as veterinary department ka tanaraga maile nabasna sinakragani haike.
forest division da report ama lakpadagi abadi akhoi maku ama masa khara phare na paw lakpadagi akhoi forest division gi laksabani maku si akhoi burn all live dani manipur di amna kaman oina phangba amazong kaino thongkha dagi akhoi moirangi college ki oza deven hoi yum dagi phangjabane akhoi punna uchek se manga ꯍꯧꯖꯤꯛ ꯃꯉꯥ ꯑꯃ ꯑꯩꯈꯣꯏ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯄꯨꯈꯠꯆꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤ ꯐꯖꯅ ꯃꯥꯒꯤꯁꯤ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯚꯦꯇꯤꯅꯔꯤꯒ ꯄꯨꯟꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯍꯤꯡꯒꯗꯕ ꯈꯔ ꯆꯥꯎꯍꯜꯂꯒ ꯃꯈꯣꯏꯁꯦ ꯃꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯍꯦꯕꯤꯇꯦꯠꯇ ꯑꯩꯈꯣꯏ ꯔꯤꯂꯤꯁ ꯇꯧꯖꯒꯦ ꯐꯣꯔꯦꯁ ꯗꯤꯕꯤꯖꯟꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯄꯤꯜ ꯑꯃ ꯇꯧꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯁꯥ ꯎꯆꯦꯛ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯐꯣꯔꯦꯁꯇ ꯇꯥꯛꯄꯤꯔꯛꯎ ꯁꯦꯟꯇ꯭ꯔꯦꯜ ꯗꯤꯕꯤꯖꯟ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯕꯤꯁꯅꯨꯄꯨꯔ ꯗꯤꯕꯤꯖꯟ ꯑꯣꯏꯔꯣ ꯑꯃ ꯍꯦꯛꯇꯗ ꯇꯥꯛꯄꯤꯔꯛꯎ ꯑꯩꯈꯣꯏ ꯏꯁꯥ ꯂꯧꯕ ꯂꯥꯛꯆꯒꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯑꯣꯔꯤꯖꯤꯅꯦल ꯍꯦꯕꯤꯇꯦꯠꯇ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯅꯕ ꯁꯦꯝ ꯁꯥꯖꯔꯤ Kongba takhok mapal da leiba purup sobi ibudo pakhang wa ira thongin tharam sahi khudingi waksingi taramangani panma thanil limita pangthoktuna lakpa adu handak sahi gi sungasi pangthokre National Institute of Technology NIT Manipur ke lepham chokpa infrastructure suna leitababu yaning daba phongdoktuna lamphel part leba NIT gi complex ta mailu singna matam kaktaba sara henbagi khongjang hokre NIT gi oina matik sabo oza haptaba campus mapung fana leitaba nupa nupi ga hostel campus amada punna thamba library mi kundagi hena punba yadaba oza su professor ge thakta amata leitri masina maram oduna India gi oina tara manga suba rank ta leramba adu kungani pan subada hanthakibini haina mahiroi amana phongdorokle We were 22 people living in a single room, and when we asked for the rooms, they said that after 1 week, after 2 weeks, and due to our seniors only, we were just shifted to 7 people in a single room. But you know that in a single room, how can 7 people manage? There is no space to study. You can see the condition of the lecture halls. There are these big holes in the lecture halls. No dusting facilities. Nothing is there. No place to study. The library is really inefficient. 20 people sitting in the library, and the library got full. Only 20 people and insufficient books. We have applied for many books many a times, but no step is taken. Only it comes on the applications, and then nothing happens here. In NIT Manipur se rank 15 da leram bane hojik 28 ta handagre aduna placement sumlak laktre adu akoina sida lek tam sidi job phangnai da maktani placement phangnai da maktani placement phangjaga da khosida lek tam bai da kar hoidre Navat Manipur Regional Office Imphal gi makha the Self Employment Voluntary Association na implementing agency oduna Imphal West ki konthozam kenigi manung daleba khabam bhamja adanga se rural hut set ama Navat Manipur Regional Office ki General Manager PN Pravin Kumar na hangdokre thoram aduda association chief executive officer ki Singlen Pradhan Roshan Laisham yawn mi kana saru yakhi PN Pravin Kumar na association na paikhalak leba thabak thoram sing asin lamdam asigi miyamda sauna kana ba pilagani haiki This will benefit the farmers, the SHG members and all the village itself, and also bring about development process in the surrounding village also quickly. Thank you. Wangjing Lamjing Municipal Council bo Wangjing Municipal Council haina maming onba yaroi haina masigi matang the senkiba JS ngasi Wangjing Lamjing katil the wakami from Chatabaga Lunena Thaubal DC Haubam Rosita da memorandum pisin kre wakami from adu da saruk yakiba JS gimi amana fongdorok pada Lamjing bo lokto laga Wangjing Municipal Council haigani haiba wafam state cabinet na walep lawriba asi yaning day athuba matam da handokadabani haike area amagi saru mabu damdamdugi prada singye ayaba wafam karibata taramdana cabinet ta pass to pawbugi level yodana honorable MLP godana honor ko se lamding pudimang yabang ngamloi aduga masi ekoi nasi tawdariba dhana asi matakta ligi go evaluation camel lo patuna masi ekoi mayam pupna audition to ba se ekoi ware amat wona lojare maramduna government su hariba issue suda nakal am khakti gi oiba ware blogi debida nakal ani makki yenga hanadagi lerliba municipal asigi maming ase hongbo yaroi hojik leriba Wangjing Lamding Municipal Council asidagi lamding haiba si dr bosunga yaro haiba si GSC gi makai degi su thondari
Kumai harau ki matam data khundaminari ba yelhau mising nungsi chanaba amadi amana amagi mateng pangnabagi mathakta tum koina sanagadaba lambi thiminaba matam oire haina social activist Dr. S Manauto na phongdokre wafam asi gangai ga mari renana hiang tang kabui khulda sokri yang kairom khudol tambagi thoram da mahana phongdokhibani khulgi makadi ke social activist ta mateng pangbibagi damak thagat pa phongdokhi Dr. Manauto na gangai kumaina lapada Manipurda phurup maselgi marakta hena nungsi chanaba wata padaba lamdam ama orasno haikhe Sakan gan ngai ase ba thamoi yen ba ningtham thang ni kursi ho puisi mu sieng ba festival sida khunchida na bichi ma punama wedana khunchi ko na ta ba makai jati sin muslim sin na sin wedana kabui khunchi ko gi dai ma ya punama amadi Manipur le ba myo ka punama cha winter ha bisna ho poro le na akan mai ba kursi mo wedana Manipur le ba mya punama ki wakal da Bahasa dari batang dulu kita nanti memang penuh si kau kita nak, memang penuh begini si bagi bagi dong. Yang kalau semua apa pun kita berjalan, ayo apa pun kita sudah terjadi. Manipur Police follower Melising Intraga Taru Batski waiting list Leba Mio Singsu Pukat Piduna Tabak Pangan Biu Haina Fongdokre Hiramasigamari Renangasika Sampat Saga Roteleba Tutors Line Study Center the Pangcho Pamusing Unaba Amada waiting list candidate of Manipur Police followers Melgik General Secretary Ice Sudhirna Fongdokibada Hiramasigamari Renanasi Minister Ga Anirak Unaduna Memorandum Pisin Manipur Police Constable Mel waiting list Lokot Pada Utpi Kiba Minungsi Adugumna Makoidasu Utpiduna Manipur Police followers Melising Intraga Taru Belski waiting list laidiba candidate sing busu lokot pio candidate sing asigi manungda atopa thabak sing amukana sangna bokhona bada sahi henba yaure laibak thiraba candidate sing asibu miye bigi menungsi yengbiduna athubada lokot pio haina chief minister gi puning sing silakle lengak lakpatagi 2016 gi Manipur Police Development waiting list lokot pi khay atai department khagi waiting list ta leiba candidate singsu pukpi duna thabak pangan bi khre masigi dama haningai leitana thagachari makoi da upi khiba minungsi adu akhoi da su bibi duna waiting list candidate of Manipur Police flower mail 2016 best candidate asibu su pukpi u candidate sing asigi manungda thak amuk hanna sangnana ba honaba da sahi henba mio singsu yaure laibak thiraba candidate akhoi bu mio bigi minungsi yengbi duna athu matamda lokot piu haina Chief Minister gi puning chingchinjari Thanga Kendra ki MLA su oriba PDA gi chairman Tongbram Robindra Mahaki Kendra da paikhet ki basakot thorangi matang da khana ne bamifam ama Morang Khuno Gram Panchayat Ward number 3 gi member Salam Keso gi yumda pangthokre Kendra gi ahal oraba nupa nupi yangkhai da MLA gi maikedi gi kambal yanthoki MLA T Robindra na Kendra asigi lambi thong khudimak ningthina semlagani nupi sing self help group ahumda makoina pamliba sing numit 8 ni gi manungda piragani Thanga Kendra asi masak thokpa Kendra ama sodana ohengani haiki Sabal kai apa kita mau kita boleh jadi, ayat bokar tu aku itu, hai bu saya voting set amal sare, मैं आदि जिले खाना बिंद्रे अदुगा पार्ट मम्मा के सारे आदि बसी मम्मा के जैसा कोई ना कमुटी होला मसाना बगे तौली Thasigi tang ahumda Manipur lenga ki Forest and Environment ki Additional Chief Secretary Dr. Swell Agdarna Wildlife Protection Act ki matung ina Bishnupur district ki manungsan mathinungai ki mamang thamal Loktak Park ki mapan amati Loktak Park ki saruk yauna punan lam hectare sama henbada thinungai bird sanctuary sabagi wafum ge notification thokiba adu yaning daba phongdok tuna ngarang thinungai gi ngami miyamna Bishnupur gi MLA ki ning thok khongda leiba yum phawba khongsat amasat khibaga loinena thinungai bazar seta wakat mifam chathakre khongsat adu da saruk yakiba JSC ge treasurer hawbam siam na lenga na paikhalak diba thabak tharam sing asi yaning de usek nami bigi punsidagi hena luna lawba yaroi bar century na taba atopa pambai ama season naduna usek kanna bhona minasi haike famjia lawriba sedangiba sing nupa sing mathakagi hena ro lawriba nupi anga singna thelong gonba in singba tawbasida maruena lukhabi kangbu su jawreba makhoi singdusu mafam jilan thoga thawak suba atopa mafam leitaba maramna makhoi ge senthol lambi leitaba moi gi munganda awaba kaya mayu ma boga loina director gari pura chithi samajina pamdaba thawak kaya ma torpagi akiba to lebagi dam sabiganu haibani masi sabagi mahuta usek ki oiba akanba section torang sarkar na ek ama palaga usek sibu ngakmin semna da khoju thogang jage tawdu ba sinsui je sabagi mahuta atopa we ma jenga usek sinje kanminasi akhoju saruk jage haiba wafam jina je sigi aroiba khongpham amani haiba tar
Semga sagat pa yaudra lamdam ama sakot pa yaroi haina kumbi kendegi MLA S Birana ngarang lupa lakun sangna wangu ahlu mayali kaida saba wangu gram pansayat set sangabige tharamda haikre tharamadu da pradhan Bina Devi Jila Parishad member N Brozen morangi video ke zadumani namaru bamiyo sing oina saruk yaki MLA S Birana sakot tharangi thabak chamiyam gi mating sangi haiki sing piraga hai ba poche mi amatagi natte akoi mayam gini mayam haibe se masai koi lakadoriba mirona adana mathang asum loi silakoda madai cha shu mayam singa sina mu mahu shauraga masugumba apaba pot sing sai khoi mayam na thanamaga thanamiba pot sida cha shu mayam singa sina amsum somaja sina phanaba akoi singiba koyakna bagi damakta nasigi bazar di hongbase masi mai hak yamna thagatchari Manipur ki itihas amadi culture ga mari reinaraba thabal somba asi ngasidi mafam matam naidana thabal somba gi thabak chatanarakle masina Manipur ki culture ga mari reinaba fajakraba thabal somba gi saktam masi mangsilapa yabagi phibamda lapugum tawre haina cultural activists kayana nungnangba phongdonarakle amaromda thabal somba gi tharam masi bye bye new year amadi arau kumai amaga mari reinana hektamak pangthokpada athingba leitabagum tawrakle Housing Manipur ki lurba tanpam amadi citizenship amendment bill pass tawkhibadigi Manipur yauna awang nopok lamdamda tangdu leita daba phibam ama oirakpadigi miyoi kayana bill asigi maidokta khongjang sangsinari ngai charakta chakhiba tang taragani panda Bishnupur district ki manungsan ba mafam kharada numidangi matamda thabal somgi thoram pangthokre hairi Ahanba state levels Let TS Mangol Nganbi Memorial 7 Side Village Open Football Tournament Nambol de Leba Pukrambam Athletic Club Ground da Holoisin Kray Lusinbigi Tharam da Hanagi Union Minister TS Sauba Adiksha Dr. Ramabati Devi Pradhan and Birzid Pradhan Saratamadi Pradhan Devi Namaru Music on a Saruk Yaki Wangoi FC na Pukrambam FC bu goal amasino da Maitiba Biduna winner Oikre K Saubana Bharaki Prime Minister Narendra Modi na Awang Poklam Damgi Sanuru Singi Kanduna Kelo India Hogduktuna Sanuru Singbu Thauna Habli Haiki Narendra Modi na Prime Minister oiba sida sanaroi bu hena thagat piwa mayam na ubi gre aikoi meri kom na world boxing da nupi gida khaidagi makok koida chen noragi Dinin ki sarkar na lupa lakara piwa ki mana lokthokli bedone bagi maming danami mathonba maming thonba sida singba kaya manum so pangtholi Hausi loisilakpada maruiba pau amuka hana Manipur State Route phangkibagi tharam lengang na sinduna ahanba Manipur Rifles ki parade ground da pangthokre Amasung Manipur mangum da sangsinba ngamba state oire India pumbagi makok thungba state oinena bokona bada miyam na mateng pangbiu haina chief minister na appeal tawkre Hausi fabagi di pizariba pau matang astal loizare miyang tabiri ba mayam punama pusu amuka hana kurumzari